Moreh da mathou touriba state force personnel singda thaknaba ising yaona acha athaki Chei Amatta piba amasung yonba yaroi haina Kuki organization amana athingba pirakpa thouwong adubu yaningdaba phongdoktuna Meetei community joint coordinating committee Waithou to Haokha and Thoubal Khunou na Moreh da Chei Amatta Pusilhandanaba counter Blockade Chathaba Houkhre Kongjang asiga mari lainana committee asigi treasurer kumantem inauta amasung committee asigi women wing gi secretary pebam indiranina Hai, lamdam asibu ngak senbagi thabak touriba state force personnel singda Moreh da dukan phamliba singna ising fawba piba yaroi haiba Kuki singgi athingba si miyobagi sajan nate asigumba mathong huktaba thouwong ngasi handoktriba fawba Imphal Moreh lambida counter blockade asi chathagani haiki Moreh da laiba state force kanggu singda Kuki narco terrorist kanggu singna kogi state force singda sana thaknaba kogi dukan da yonba pochai sing mayam sing se state force da piba yaroi haidana asumba sangsal laiba asumlaba khongjang se sigi mayopta kogi counter blockade ama pai ngasi kang nipan dagi hojare aduna haiba counter blockade asi koi continuous makata nan adum chathagani sigi keno se Kuki singi side gi responsible lakhagadi koi makata na adum kogi Kuki singi sana ba thaknaba makoi na tawriba damaina adugi counter oina koi sigi national highway 1 Moreh lambi se da koi pochai ching kusan ba amanta yaroi aduna koi na athingba se Moreh da akoi law and order ngakba akoi state forcing da Kuki sing na thamakiba athingba haibadi makoina sana thaknaba sing phawba piba yaroi haina thamkiba athingba dugi athingba do akoina hadokpi haina akoina media da thajakiba matamdo narang phawba hadokpi da baduna ngasi dagi akoina mo counter blockade se hojabani maroina haidi ngasi Kuki sing na chathariba kaino sidi yamna laibak masa tadaba haidi sagi mitani haini ko Kuki sing je kari halaba landa sirabani halaba midubu mangak samda thangni lepa makoina mathibong chabagi chinchak to asiba midura mung namjanba asigumba kayama social media da santorpa asina koi nongma gi Meetei community da laiba akoi yelong mi laijari ba koi so aduki mati khangba da ware aduna hariba sigi Kuki sing na thamliba athingba do hamtuk te phawba akoi gi counter blockade se makhata na koi sumuk chathajagini Ningsing bayabadi tha sigi mangada committee asina thadorapa cherol amada ngarang fawbagi manungda Kuki organization asina thamliba thingba si handokadabani natrabadi counter blockade chotharagani haina mangzong nana section wa thamkhrabani